Internet service thingjinbasi democracy ki machet khonggaonabani Meeyamgi Charam Metlaga Thamba-Gumbani haina Lok Sabha ki MP Angomcha Bimol Akoijam na phongdokhre. Hayeng November kun mga dagi haugadawriba Winter Parliament Section Sarukyanaba Delhi gidama khongsan lamdai kaisam thongda leiba mahaki yumda pangthokpa pause paumisinga unaba amada Bimol Akoijam na makataraduna Furup ki akuba mityeng da yengduna political demand tauba nupiangang khut chalaba matung tamthina hatoklaga separate administration ki demand tauribasi chumlibra haina hangba changi haiki political demand amada violence yausilakpa amadi ka henba thawong chatharakpa si matau karamna thengnagata ki haiba wakal amachangi political movement da violence seasonary haiba si handagi parliament session asida kudong chaba fanglabadi wafam asi soidana thamgani haiki state lenga ke soiba sida center ki saruk chawna yawi hainasu MP Bimol na makhatana phongdoki akoina hadak thengnariba challenge violence seasonaba political project nena lawewe rajniti ma torokpane Manipur fugai ge na torokpa rajniti da hingsa seasonaba nen lawewe India ki politics tauriba India will lengak leba elite mayamgi makokta yawba wakhalona ma leba atonba jati apikpa jati bu achobana namthat phire atonba singje sakthung phidungdre na ngasi ngarang gi wana te chahi kun kunthra hena propagate toraba sangdoktana lakuna chusangraba wakhalona maneba adugi reflection jine si party ta wemo ta koina khangagodobodi political oina torok poside political oina su thoma ma changi politics mu se hingsa season ko politics se expose obam change akhoi gi state leader amna central leader su da kari ngangma ngamge sa madugi gatto madugi gatsu samai manung da trama kunda yawmo ngasi ko center na ga sanang amaga akhoi gi state ki interest represent tong ngam leader ma change machang thongna lepa na mina phamu pham mina lepu lep to wi film to wi sa asi to da